ngasi oiba loktak mapau updates ki post collection khara miyam da khudol tamjagi amadi video asibu miyeng tabiri bapuna makpu taramna oksabaga loina na ikai khumna bu chari ahan moina at gi luching purel korongan bu khuman gi page tagi post amakak lokot charaga miyam da khudol tamjagi youth sing na khulai pairakhi basi haidrasu maram khanglaba ngaktani lairiba conflict asi thuna loishinbagi mahutta youth sing da khulai pai adu tawena phaba threat sum tawrabadi youth sing anti national oibagi chang wanglakli conflict si luishin dabida khulai paiba phabana lairiba irang asi luishin mangamloi solution pura u public ki life amadi property phazana ngak senbiro adu oirabadi kana su khulai painingloi loina pitholakani youth sing gi career mangnaba sinbiganu both state amadi central government na youth sing gi yaifana ba hona biu hairi Makha satarkpada Manipur Inner Parliamentary Constituency gi MP su oiriba angomsa bimol akoijam gi page tagi 17 November da post torpa amakhak lokatchagi any platform parliament assembly mainstream or social media like X or FB or national or international meetings da miyam gi mihut oina wangang duna aranba paw semdok na bakhona ba public opinion sem na bakhona ba maru oiba mi unaduna lobby tauba political gi decisions da influence tawna ba hona ba sida gera hunduna ngangira phibun namduna wangang dana ba hona gera wangang da ba phamu pham lepu lep tauba minai gum mihutti sugoi oiroi hairi divide and rule wahan thok amadi lalonga loinana legislators ki mathau karino khangdaba mina politics ki wahan thok khangloi come this winter season miyam ki mihut ki lopham thokpa ithodang aina ngamjaba tawgani leibak miyam section view pukning thogat minasi haiba wafam su phongdongli makha satharakpada hi yai khomman news side ba page asigi post amani khak lakhot charaga miyam da khudol tamjage kangpokpi district ki manung sana leiba makhan beles ta popi janthat pachangluba makhan beles young volunteers amadi kangpokpi additional SP team gi police personnel singda mafam aduda leiramba kuki khulai paiba singna aki akhang ponduna mafam adudagi tanthorакre hairi thodok asi tha asigi tangkun gi ayuk pung 13 makhairom tarakpa adwaida thokibani manipur sakana sangsilakliba war on drugs scheme khongjang asibu saugatpa oina makhan village volunteers singna SP kangpokpi gi team adubu popi thariba mafam adu yaunaba chatpada mateng pangkibani hairi numit aduda kuki singna satharakkiba thawong adu tuminna yengduna leiba ngamloi Thodok aduda chenariba kuki sing adu numit marini ki manungda Manipur sakana phagat kadabani makhan beles ta thariba popi sing mangan tan gadabani karigumba hairiba matam asida khonglei yangna thabakta onthok tarabadi mathau taba sing pangthoknaba thorang tawragani haina sirol aduda palli hairi pesasigi makhatana kuki jo MLA tarana thadau amadi mar tribe paksindona phongdorakhiba wafam adu leibak thibani haina thadau NP Manipur na thadorokpa chirolamana khangalakli Sirol asina makha taraduno hai thadau tribe ki oina thadau NP Manipur na amata ngairaba apex body amani thadau tribe ka mari leina bakhudimak thadau NP Manipur na warip laugani kuki MLA tarana khuyek piduna tholakkiba statement adu thijilubu matamda kuki MLA kharagi khujil thorang oiramle haibase mayek sengna khangma ngamle hairi statement adu da sign tawba yauriba kuki jo MLA kharadi statement adu da kari warol yauribagi haiba phawba khanglamkide Thadau community na thamoi sengna tawjariba thabak thoram sing asibu kukijo MLA singna lan ohannaba honari lamdam asida santi hanjilaknaba Bharat Sarkar Manipur Sarkar community organization amadi community leaders singna puksel khoijal sengna masagi oija oitak thidana rajniti gi khudong saba laudana thabak tawba matam oire haina su sirol aduda palle hairi makha satharakpada iduning thau hairiba page asina ngarang phongdorakpa post amakhak lokhatchage Yum sabada bor mystery ama tanaraga pangsada sakibaga architect na design tawraga sakiba yumga khetna bakharadi adum leibani architect na design tawraga sakiba yumdi cost effective oigani finishing phajagani matam chana yum saba loishinba ngamgani lasting oigani bor mystery tanaraga sakiba yum adu architect ki fee budi piraroi haibabu yum sabada budget plan tawdabanina yum adu loishinna ba honabada chahi mayam changi matam changlabani na cost escalate tawi design yaudabani na yum adu phajararoi space kanbasu ngamlaroi akon bada yum adu maong marin tadaba kuina chattaba amuk thugaining bahaibadu oi asum tawna leibak ki aruba thabak ama tawba taragadi tawgadori ba thabak adu Sakar CSO institution aduna
अहानबदा पब्लिक ओपिनियन अमदी अनीसुबदा एक्सपर्ट ओपिनियन अनिमक लौरगा येंगदबनी हाइरी सब्जेक्ट एक्सपर्ट्स रिसोर्स पर्सन प्रोफेशनल मयामना सेंबा स्टीयरिंग कमिटी अमा सेमु हाइजरिबा असि तौगदौरिबा थबक अदुगे एक्सपर्ट ओपिनियन लौनबनी स्टीयरिंग कमिटी असिना थोंग ब्रिज ओइगदौरिबनी इरांग असिदा मैतै प्रजा अमगा अमगा नापाक तानरिबा CSO अमगा अमगा नापाक तानरिबा political party amaga napak tanariba sakar ga CSO singa lapthok nariba public ka sakar ga lapthok nariba asina maram oirega progress laitriba se steering committee aduna yangsillaga expert opinion pi ga dawribani phana hai singba mi oishanu ishada problem ama thengna bada wakhal phaksin ba khanjana ba tawgadoriba thabak adugi result afaba oigadra phattaba oigadra soigadra haiba ngamdaba mayam adum thengna bani expert opinion lauraga tawba thabak oiragadi isada confidence laibani hauzik nakpak tanariba asi steering committee amana yengsinduna bridge sadragadi lan asida maitai progress lairoi angang amana su social media da panglawda laurukliba asini miyamgi thabaktadi public monitor tawba haiba si chanabani aina haibana aina tawbana machumle haiba adu public ki thabak tawbada kuina chatabani soirakpada ngafam ngaklau leitabani public na pirakpa feedback singsu khara khara yengba tambiyu afaba suggestion oiragadi note tawsin biyu haiba wafam phongdokli makhatana aroibada pes asimakna numinini gi mamangda phongdok piramba post amakhak lakhot jeraga miyamda thamjige maitai kuki gi lan asi progress laitriba waroisin pusilakpa pak yadriba asigi maram karigino center amadi atai state singnadi maitai kuki gi lan asi component class ni haina acknowledge tawi component class asigi behind the kuki separate estate demand tauri haiba si hek center amadi miyamna kauthoi lan mayok nariba maitaina component class amadi kuki gi SA defend tauringagi manungda power political war ama maitai manungda amadi political party gi manungda ifong phongna uba fangi jomi kuki maraktasu achauba crisis mayok nari kariguma jiribam ta handak thokliba irang adu leiramdaba taragadi jomi kuki lanjaw ama tholomgadabani jiribam ki irang na amuk makhoi punkhre tumin laikhre khara leiraga amuk kuki jomi irang lakpa yai serak asida Mizoram su Manipur dagi Churachandpur phaklaga lauba yanaba plan tauri opportunity ngairi kuki gi separate administration demand ase nagagi political objectives ta yamna kai kuki da nagagi lamni hairiba makhaidi pikhiba yaroi amaromda nagagi NPF political party and Biren Sarkar ga punna chaminari and Biren Sarkar thugaibada NPF amadi Naga people sing the yamna mangzabalai taseng badi kuki singi separate administration hairiba si Naga political movement da indirect threat ni masi Naga gi apex body UNC na su munna khangi maitai kuki lan asida Naga yaudраga su Naga singna balancing act tawraga yariba makhai chatli center na su lan asida public mindset amadi magi ethnic policy da ahongba lakpra kupna observation tawri khwaidagi thausadaba pangdana leiriba asi maitai ni maitaina maitai gi political power asi divide tawraga leiriba makhai maitai gi mangjabani sahi tara muki mamangdadi maitai sing asi politics ki wapanba wari sanaba yaramdabani handak uriba asidadi pungon onakre botar chandra chandabra khangde hardcore political party member ngakta social media da thokre koksak taba bias laitaba concept sengba Manipur issue da focus toba ngamba vision sangba intellectual professional resource person sama mukta khangatlaga steering committee ama semlaga thabak tawiyu lana sigi direction chumna puraknaba local TV discussion da phawba aikoina respect toba miyoi kaya political bias laina paina ngangba mayamasi ubada ko ngawre TV discussion da yawba potential di laiba ko khara chakpa maraktagisu sumthokpa yagani hairagadi steering committee member ohenba karisu kaide lan asida India amadi atopa leibak singdagi spokesperson sing media sing na amuk phaireng toreng haiduna kanna niglakpasu yawri steering committee leiragadi adugumma niglakpa sing adu laina mayoknabasu ngamgani haiba wafam phongdoklaga ngasigidi matang saida lusinjare